ꯈꯨꯔꯨꯝꯖꯔꯤ North East Window na sandok saba numidang wairamgi manipuri pau meeting tabiriba punamakpu taramna okjari ngasi Imphal da phongkiba huye lampaugi editor ge ayaba laujaraga pauche asida phongkiba maruoiba pausing pathokjari ahanbada local news pathokjari ngasi Thaubalgi section court building da NIA gi court ama hangdoklagani Manipur gi lan gi yauna case taramari gi wayen chathaba hauragani May ahum lising aniga kunhumdoi dagi Manipur da tholakliba lan gi tamthiraba thodok singi manungdagi Manipur laingakna NIA da khushinaduna wayen chathaba haurakpa fauba yawraklabasu case sing asigi NIA di Manipur gi mapanda leiba NIA gi special court singda chatharakpana thodok sing asigi victim amasung accused singda mayok narakpa khudong chadaba sing yengladuna hayeng Thaubal district ki khangabokta leiba district and Census Court ki building the NIA gi special court ama hangdoklagani hayeng hangdokadawriba National Investigation Agency gi court asigi matangda pauche asina lenga ki Law and Legislative Affairs Department ki makhada tongan ba thakta 𝐋𝐢𝐯𝐞 𝐍𝐞𝐰𝐬 miyoi singda hanglubada loishang asigi maikaidagidi hayeng hangdokadawriba court asi NIA na Khangnaragani hangdokpagi thoramna loishang asina High Court of Manipur ga khusamnana pangthokadabani hairi tongan ba thakta leiduna court singda mathau pangthokliba prosecutor singda pauche asina hayeng hangdokadawriba NIA gi special court asida karamba case singi wayen chathagadage haina hanglubada makhoina hai NIA na case lokhatuna wayen chathabagi thabak asi ani thokna khaidoi Manipur da thokpa thodok wathok singi manungdagi Kharabu Manipur lenga ki maikaidagi cabinet mifamna chingbada waref lauduna NIA da sinabada case sing paiduna wayen chathabagi thabakna NIA na haina khangnaba unit singna pangthoi aduga unlawful activist act ki makha charge toba case sing NIA na paiduna investigation chatharaga agency asigi special court ta wayen chathabagi thabakna atopa unit amana tawi ani suba case ki makhal sing asidi Manipur gi district court singi judge singbusu NIA gi designated judge sing oibanina makhoi gi court singda adumak wayen chatharakli hayeng hangdokadawriba court asidadi Manipur gi lan gi thodok singi yauna state laingakna Ministry of Home Affairs ki ayaba lawraga NIA da khushinana ba case singi wayen chathagadabani hairakhi hayeng hangdokadawriba Manipur gi NIA gi special court asida wayen chathagadaba case singi matangda pauche asina thajaba yaba mafamdagi fangba paugi matung innadi hauzik fawda wayel chathanaba case taramari laire case sing asigi manungda lan haugalakpada Nongpok Semai Police Station akonba mafam amada nupi anida fazadaba thawong sing sathaki haibagi matangda NIA na lokhatpa case yauri aduga hojik fawbagi oina handakta tronglaubi awang lekaida imungda bomb kapsilaktuna piklibi machin mokpa ani laikidaba amasung angang anigi mamabungna suhankiba thodoki case na chingba yauri hairi Panba yabadi hayeng sangagadawriba hangdokadawriba NIA Manipur khangabok Thaubal gi thoram asi ayuk pung mapan tarakpadagi hauna pangthokani Chief Minister 𝐋𝐢𝐯𝐶 High Court of Manipur gi Chief Justice M Sundargaloina na court asi hangdokadabani thoram asida Home Minister Govindas Konthojam High Court of Manipur gi Justice A Bimol Justice A Guneshwar Outer Manipur Parliamentary Constitution gi Congress MP Anfrad Khangam S Antar Khangaboki MLA Surjakuma Okram Chief Secretary PK Goyal amasung Principal Secretary Arun Kumar Singh Saruk Yagani Hairi Nauna hangdokadawriba court asigi just oinabagi damak ngarang High Court of Manipur gi Register General in charge na thokpa order gi matung inna Uripok Chairak Court Complex ta leiba District and Section Just Imphal East oirakhiba Ningthaujam Lalaimabu NIA gi Special Court asigi damak just oina transfer tawkhre mahakna puramba District and Section Just Imphal East ki thabakna Y Rotter na ahenba charge oina puragani hairi anoba Court asi just oina charge logbagi thabak hayeng numit yungba mamangda pangthokani haina su order asina palli NIA gi special court asina hayeng dagi hauna wayen chatharakliba case singsu anoba court asida transfer tawraktuna makhataba wire chatharagani Manipur gi tampakta chongthok chongchin yadriba chingi victim singsu virtual mode ki khuthangda court asida chathaba IL da saruk yabada hena khudong charagani hairi
अनौबा DJP मुकेश सिंहाना कांगपोक्पी अमसुंग सेनापतिदा चट्टुना लॉ एंड ऑर्डर की मतंगदा लौखटकदबा थबकसिंग खंगनख्रे। मणिपुर की अनौबा डायरेक्टर जनरल ऑफ पुलिस ओइना चार्ज लौरबा मतुंग था असिगी अमदगी फम असिगी थबक पुरकपा ngasi नुमित 8 नि सुरकपदा DJP मुकेश सिंहाना चिंगी डिस्ट्रिक्ट सिंग ओइरिबा कांगपोक्पी अमसुंग सेनापति डिस्ट्रिक्ट हेडक्वार्टर दा चट्टुना डिस्ट्रिक्ट सिंग असिगी सीनियर ऑफिशियल सिंगा मिफम पांगथोक्तुना हौजिक ओइरिबा लॉ एंड ऑर्डर की फिबम खंगहनखिबगा लोइनना पुलिस की माइकैदगी पाइखटकदबा थबकसिंग खंगहनबगा लोइनना मरु ओइना पुलिस डिपार्टमेंट माइ पाकना पुरकदबा अचीवमेंट मयेक सेंगना खंगहनख्रे। ममांग थागी 16 लैलोन बाइफै खुलदगी फाखिबा मियोय 19 की मनुंगदा नुपी 12 थादोखरबसु पास्टर अनि यावना नागा मिचम 3 की लंगला लंजिंग हौजिक फावबा खंगबा ngamdribगा लोइनना नागा सिंगनसु कुकी मिचम 13 फाजिंदुना मखोयगी कस्टडीदा थमलिंगैगी चेरक्ता DGP ना ngasi कांगपोक्पी अमसुंग सेनापति दा चट्टुना डिस्ट्रिक्ट अनिमकी मकोक थोंगबा सीनियर ऑफिशियल सिंगा मिफम पांगथोक्तुना सेक्रेटरी की फिबम खनखिबसी यामना मरु ओइबा खोंथांगनी हाइना लौनरी। DGP की ngasi खोंचत्ता डिस्ट्रिक्ट अनिमकी पुलिस पर्सनल सिंगना पांगथोक्लिबा मथौसिंग रिव्यू तौकी अमसुंग मखाताना पांगथोक्नबा सेम सानरिबसिंग यंगशिनखी। ngasi महाकी खोंचत्ता एडिशनल DGP लरी दोजित लाटू लोइनखी डिस्ट्रिक्ट अनिमक्ता DJP ना चेयर लौदुना पांगथोक्पा सेक्रेटरी की मीटिंग सिंगदा CRPF मकोक थोंगबा ऑफिशियल सिंगसु मिफम पांगथोक्तुना लॉ एंड ऑर्डर ngakpagi matangda खनखी। खोंचत असिगी मनुंग चन्ना DGP डिस्ट्रिक्ट अनिमकी डिस्ट्रिक्ट एडमिनिस्ट्रेशन CRPF यावना सेंट्रल आर्म पुलिस फोर्स की कमांडर सिंह कुकी CSO सिंह मनुंगदा कोटू कुकी इनपी मणिपुर कुकी इनपी सदर हिल्स कुकी वुमेन यूनियन कुकी स्टूडेंट ऑर्गेनाइजेशन थादौ इनपी थादौ यूथ एसोसिएशन थादौ वुमेन एसोसिएशन सिंगी मिहुत सिंगसु मिफम पांगथोखी। सेनापति दना नागा CSO सिंगी मनुंगदा यूनाइटेड नागा काउंसिल नागा वुमेन यूनियन ऑल नागा स्टूडेंट एसोसिएशन मणिपुर नागा पीपल ऑर्गेनाइजेशन सेनापति डिस्ट्रिक्ट स्टूडेंट एसोसिएशन अमसुंग सेनापति डिस्ट्रिक्ट वुमेन एसोसिएशन सिंगी मिहुत सिंगसु पुन्ना फमिनादुना मिफम पांगथोखी। डिस्ट्रिक्ट अनिमक्ता पांगथोखिबा मरोल नाइबा मिफम सिंगदा DGP ना लेबाक असिदा चटनरिबा लॉ एंड ऑर्डर लॉ असि मिपुंग खुदिमक्ता चप मानना चटना हनगदबनी अमसुंग पुलिस ना मिचम मिखाई नाइबा अकी तुजुंगबा अमसुंग मिचंग चंगबा यावदना मियामगी दमक मथौ पांगथोकदबनी हाइखी। फुरुप अनिगी CSO सिंगदना महाना पुलिस ना मियाम पुनमकपु साफहन्नबा अमसुंग थोहनिंगदबा थौदोक मायोकनबदा फिबम ओहन्नबगी दमक लो चटना हन्नबगी मियामदा मतेंग पिबियु हाइनसु अपील तौकी। ngasiगी खोंचत असिना पुलिस सेक्रेटरी फोर्सेस सिविल एडमिनिस्ट्रेशन अमसुंग CSO सिंगी मरक्ता डिस्ट्रिक्ट अनिसी खक्ता नतना मणिपुर पुमदा मतम चुप्पगी ओइबा इंग तप्पा अमसुंग थोहनिंगदबा थौदोकसिंग थोहनदनबा चौखट माइकैदा चंगसिनबा होटनाबदा लेरकपा मरी हेना चौखट हल्लगनी हाइबगी थाजबा फोंदोकी हाइरी। खोंजंग संगसिनबा नागा नुपी सिंगदा असम राइफल्स ना टियर गैस कापतुना फुबदा कुन सोकले। उखुल डिस्ट्रिक्ट के संसद पुलिस स्टेशन कोनबा सोवाद खुलमना की न्यू हेवन विलेज दा निंफु सुबा असम राइफल्स की पोस्ट अमा हंदकता मणिपुर लेंगाकना हांगदो हलकपगी मायोक्ता यानिंगदबा फोंदोक्तुना नागा नुपी सिंगना मखाताना चंगसिलकपा खोंजंगदा AR पर्सनल सिंगना नुपी खोंजंग लोई सिंगबु लाक्सिंदुना तंखाइनबा नोंथक्ता नोंमै कापा यावना टियर गैस सेल कयामरुम कापगा लोइनना चै पाइदुना फुबदा नुपी कुन सोक्रे। नुमित खरानिगी ममांगदगी हौरदुना न्यू हेवन खुलगी खुंजा सिंग मरु ओइना नुपी सिंगना मखोयगी खुल AR पोस्ट अमा थमलकलिबा असि विलेज अथॉरिटी के अयाबा याउदे अमसुंग लेंगा की माइकैदगी मांगजौनना खंगहलमदे हाइबगा लोइनना मफम असिदा असम राइफल्स की पोस्ट थंबा यारोय लेंगांगना सेक्रेटरी पर्सनल सिंग डिप्लॉय तौगे हाइरबसु पोस्ट स्टेट फोर्स नत्रगा AR नतबा अतोपा सेंट्रल फोर्स ओइना थमगदबनी हाइना अकनबा खोंजंग संगसिलखिबनी। न्यू हेवन की खुंजा सिंगना ngarangsu लंबीदा टायर न चिंगबा मै थादुना अमसुंग थिंगजिंदुना खोंजंग संगसिनख्रबा मतुंग ngasi नुंगथेल पुंग 3 मिनिट 30 रोम तारकपदा
Makhatana demand asi taksinduna khongjang sangsilakpa AR gi maikeidagi tear gas cell kaya marung kapada natana nongmai round kun romsu nongthakta kapki aduga khongjang nupi singbu lichai paiduna tana duna furaga tangkhaina ba honaki AR gi maikeidagi akanba thabak sing chatharakpadagi nakal ani gi marakta chauna muknaki loinana soklaba nupi sing ukhul district hospital da pukhatuna laikatnaki makhoi gi manungda nupi manga taruk romdi aruva fivam da sokhi thaudok asibu ukrulgi hungpungda leiva kathong katamnau long gi maikeidagi akanba mawongda yaningdaba phongdokre ngasi Assam Rifles na chathakiba thawong adu nimfu suba AR commanding officer Colonel Sunil Sinha Lutingi command makhada sathakibani khongjang sangsinba nupi singda ahenba pangal sizinakhiba yaning de hairi khongjang loi singna face corner da democratic oiba khongjang sangsinba dasu chaina fuduna tankhai aduga sovaw khulda nupi singna punsinba dasu chap manana thawong chathaki hairi soklaba singi manungda loop asigi president yauri hairaduna ngasigi khongjang loi singna ahenba pangal sizinakhiba personnel singna lale haizagadabani amasu new heaven da thamlakliba temporary ni haiba AR gi post asi khudakta lauthokadabani khongjang loi nupi singda khud thaba personnel singi mathakta disciplinary action laugadabani haina phongdorakpaga loinana loop asina Assam Rifles ta nan cooperation gi khongjang sangsilagani amasu kathogi jurisdiction gi फाउदुना चटपा हाईवे यावना लंबी सिंगदा मतम कक्तना गाड़ी सिंग चाथोक चासिन तौबा थिंगलगनी हाइना लाउथोखरे अथिंगबा असिदा सेक्रेटरी पर्सनल पुनमक्सु कोनसिनगनी खोंजंग असि न्यू हेवन दगे आसाम राइफल्स लाउथोकट्रिबा फाउबा चथगनी हाइरी आसाम राइफल्स की थवंगबु तांखुल खतनाउ सकलोन gi maikeidagi akanba mawongda yaningdaba phongdorakli amaramda ngasi Imphal ukhul lambi gi paringda New Haven amasung Sobat khulna chingba mafam singda tangkhul naga nupi singge mathakta Assam Rifles na ahenba thawong chathakibabu Navid People's Committee Manipur gi maikeidagi akanba mawongda yaningdaba phongdorakhi Thaudok asida chenaba AR personnel singi mathakta Manipur lenga na khudakta akanba thabak laukhatkadabani karigumba lenga ki maikaidagi laukhatpham thokpa thabak sing laukhalaktrabadi committee asina Manipur gi mafam punamakta mass democratic agitation changsilagani hairi Mathangda National News pathokchari ngasi pangthokadaba INDIA gi Javandan mifamda party kunhumdoina saruk yagadawri New Delhi da hayeng pangthokadaba INDIA gi Javandan political party kunhumdoina saruk yagadawri Constitution Club ta pangthokadawriba opposition bloc ki mifam asida kumja ing lising aniga kunmapanda pangthokadawriba Lok Sabha mikhal gi strategy khana nainanaba natana opposition alliance ki tunglam chat ki matangda khana nainagadawri hairi social media platform apps ta thagalakpa post amada Congress General Secretary in charge J Ram Rameshwar na opposition bloc ki mifam asida political party singna amata oibagi matangda magi oiba wakhalon puthokna duna khana nainagani opposition bloc ki marakta tokhai tanarakre haina tonga sandorakpa leire adubu opposition alliance ti hanagum adumak amaga khusamna duna united oina leiminari haiki opposition bloc ki mifam asida MK amadi CPID saruk yararoi haina phongdorakhiba laikre mifam asida MK na saruk yaroi haina phongdorakhiba si Tamil Nadu da Joseph Bizegi TV kena chauna mai pakhibada Congress na matam sangna DMK ga khusamna na chatminaramba matungda TVK da sangsinduna saugatkibagi damakni haina phongdorakhi CVI na opposition bloc ki mifam da saruk yararoi haina phongdorakhiba asina senior Congress ruchingba singna Kerala gi mikhalda left party singa BJP ga lautuna ki haiba wafam phongdorakhi Laibadagini hairi Jairam Ramesh na mifam asida opposition party kharana saruk yaba ngamlaroi haina phongdorakpa laikre adubu parties sing asisu Modi lenga ki policy amasung thabak thawong singbu yaningdaba phongdoktuna khongfam chetna leppa party singni mifam da saruk yadaba asina opposition bloc da unity laitre haiba yaroi haiki
Education Minister from Thadoktriba Fawa CJP gi Khongjang Halloi. New Delhi gi Jantar Mantar da ngarang dagi hauduna 𝐶𝐢𝐯 Janata Party na Khongjang sangsilakli basi miya mangda afa sanaba changsinba Khongjang natte naha singi manglan kayabo aremba tahan bagi damag Union Education Minister Dharmendra Pradhan na tekchak puduna from Thadoktriba Fawa 𝐶𝐢𝐯 Janata singi Khongjang hankiroi haina naha singi movement asibu duchingdiba Abhijit Divke na phongdokre Khongjang changsin kiwa naha singna NEET ki question paper leak oihan kiwa amasung CBSE gi OSM evaluation da asoiba laihan kiwa gi damag numit taret ni gi manungda Union Education Minister from Thadokadabani haina akanba Khongjang changsinba hawrakibani Jantar Mantar ngarang dagi hauna changsilak kiwa Khongjang asida haujik fawbada tongan ba mafam dagi lakpa naha sing lising taruk taret rom na saruk yakre naha singi Khongjang asibu right wing political group singi activist sing na anti India oiba Khongjang ni hairi Muslim na namna taba Lakshadweep ta chahi nifutare thamlaklaba yu yonbagi athingba lauthokiba yaningdre Muslim na namna khundaba Lakshadweep ta kumja lising amaga chamapan humfu taramapan dagi chahi nifutare rom thamlakiba yu yonbagi athingba adu Union lengang na lauthokre Union lengang na Lakshadweep excise regulation lising aniga kuntaruk semduna President Draupadi Murmurgi ayaba lauraba matungda kumja lising amaga chamapan Humfu tarat mapan gi prohibition law na Lakshadweep pu chahi yankairom dry state oihanduna lakibadu lauthokuna yu yonba yahalakpadu mafam asida khundariba Muslim furuki miyoi singna yaningdaba amasung asawba phongdoknarakhi Lakshadweep ki local Muslim residents singna phongdorakkibada Union lengaki thawong asi mafam asida khundariba Muslim singi lining gi identity traditional value amasung Muslim khunaibu singna bada natana Anam aha tauge haibagi mawongni population ki chada marifutara mangarom Muslim oiba mafam asidadi yu yonba thingduna lakhiba asina ligen oibada natana laklibani Muslim singi cultural right marai chatharakpadagi Union lengaki thawong asi yaba ngamloi haiki Lakshadweep ki Muslim civil society group singna phongdokibada Union territory asigi administrator Prafun Patel na luchingba central administration asina mafam asina leiriba miyan sentiment gi mathakta corporate tourism amasung sengdokna hena lumna lauduna mafam asibu mangthokna ba honare khongthang asina Lakshadweep mi tadaba Ithat na chingbada achauba UZ lalon itik chatha halaktuna Lakshadweep ki ithat sing asibu tangdu laitaba fibam lairamba mafam amadagi crime na pik thalaba mafam ama onthokadaure haiki Loshilakpada International News amuk pathokchari Glove Laibak sing da thokiba amang atasing Iran gi lan thumna semjin gadauri Glove Laibak sing da fazinduna thamliba Iran gi lam thum singna West Asia gi landa Iran na manghan tahan khraba Glove Laibak sing amu hanna semjin sajin bagi thabak paikhatnaba US lengak na mityeng thamba haukre US Treasury Secretary Scott Bessent na Glove ta lairiba mapang Laibak sing da Iran na manghan tahan kraba singi mamal yengsinnaba mihut kangbu amada yathang pikhibaga loinana makhatana amang ata thohalakpa singdasu iralgi lanchum singna semjin sajinba gi thabak sing paikhatnaba US na firep laukre iralgi supreme leader gi advisor Mohsen Rezaina tha ahum helaklaba lan asigi warosin purakke hairabadi United States na US dollar billion kunmari rom oigadaba Iran gi lanthum sing Thadorakadabani haiba wafam phongdokhraba matungda US na khongthang asi laukhalakpani Iran gi karamba lantum sing Glove Laibak singda manghan tahan khraba sing semjin sajin bagi thabakta sizinagadauribano haibadu US Treasurer
ऑफिसना मचाक खाइना फोंदोरखरबसु ईरान की लंथुम सिंगदी यूएस ना मित्येंग थंबा हौरकलिबा असिना ईरान की सिसफेयर थमनादुना लान की वारोसिन पुरकनबा थौरांग तौरिबा असिदा अमुहन्ना काहेलक्पा याबगी अचौबा मचा अमसुंग ओइहले यूएस अमसुंग ईरान की मरक्ता मतम कयामो खुद थोकनबा लेपखरबा मतुंगदा हंदक्ता इनौ नौना लेबाक अनिगी मरक्ता खुद थोकनरकपा असिना लानगी वारुशिन पुरकनबा होटनबदा अचौबा सिंगनबा अमा ओइहले हाइनसु थाजनिंगाई ओइरबा पाउगी सोर्स अमना फोंदोरकली लेबाक अनिगी मरक्ता इंग तप्पगी वारी सानबगी थौरांग तौरंबा अदु लेपरुरबसु लानगी वारुशिन पुरकनबगी दमा वातेमलिबा पाकिस्तान ngarang तेहरानादा चत्तुना लेबाक अनिगी मरक्ता अमु हन्ना वारुशिन पुरकनबगी थबक पाइखटपा हौखिबनी बोको हराम ना फाजिंदुना थमलंबा मियोय चहुंगा हुंपू नाइजीरिया की लानमीना कनबा ngमख्रे नाइजीरिया की लानमीना हादिन काय हाइना मिंगथोनबा अकनबा ऑपरेशन अमा सथदुना बोनो स्टेट लैबा मंदरा चिंजाव सिंगदा बोको हराम ना फाजिंदुना थमलंबा मियोय चहुंगा हुंफू कनबा ngमख्रे मियोय सिंग असी माइ पाकना कनबा ngमखिबसी नाइजीरिया की लानमी की सिंथनिंगाई ओइबा लांजुंग अमनि हाइना सु लानमी की माइकेदगी फोंदोरखरे बोको हराम मिलिटेंट सिंगना ngose एक्जिसकी अकोइबदा लैबा फुरुप सिंग फाजिन किबसिंग अदुगी मनुंगदा अयाम्बना नुपी अमसुंग आंगांग सिंगनी अखनबा पाव अमना फंगबदगी नाइजीरिया की स्पेशल फोर्सेस अमसुंग सेंटर अमगी ट्रब सिंगना सथकिबा ऑपरेशन अदुदा मराइबक थीरबा सिंग अदु माइ पाकना कनबा ngमखिबनी चही कयादगी हौदुना नाइजीरिया की ngमखै सरुकता लैरिबा मंदरा चिंजाव सिंग असी इजराइल सिंग की ख्वाइदगी खुदोंग चाबा मफम अमा ओइदुना लागली नाइजीरिया की लानमी सिंगना अकनबा पाव अमगी मतुंग इना चिंजाव सिंग की खुदोंग चादबा मफम सिंग अदु ऑपरेशन सथदुना टेररिस्ट सिंगना फाजिन किबा मियोय सिंग अदु चयोल अमगी मनुंगदा माइ पाकना कनबा ngमखिबनी मिलिटरी अथॉरिटी सिंगना फोंदोरकपा वारोल अमदा ह्यूमन इंटेलिजेंस सिग्नल इंटेलिजेंस अमसुंग एरियल सर्विलेंस याउना चथकिबा ऑपरेशन अदुदा फाजिंदुना थमलिबा मियोय सिंग अदुना लैरिबा मफम सिंग चपचाना खंगदोकपगा लोइनना ऑपरेशन अदु चथद्रिङै ममांगदा लानमीना इंसर्जेंट सिंग अदु मांगोइनना मथौ सिंग चपचाना खंगदोखरबा मतुंगदा अखनबा ऑपरेशन अदु चथकिबनी लानमीना अमंबगी खुदोंग चाबा लौदुना तोंगान तोंगानबा माइकै सिंगदगी खोंगलै थुना चंगसिंदुना इंसर्जेंट सिंग अदु ताकथोखरबा मतुंगदा फाजिंदुना थमलिबा मियोय सिंग अदु माइ पाकना कनबा ngमखिबनी हाइरि इजराइल की लानमीना लेबान की जनरल याउना लानमी अहुम हाटख्रे इजराइल लानमीना गाड़ी अमादा तोंगदुना चटखिबा लेबान की लानमी सिंगदा अटैक चथकिबदगी जनरल अमा याउना लानमी अहुम हाटख्रे इजराइल की थवोंग अदुबु लेबान की आर्मीना पेंदबा अमसुंग मिनुंगशी याउदबगी थवोंग अमनि हाइना फोंदोकपगा लोइनना लंदा अदुदा ब्राजेडिया जनरल अमा कैप्टन अमा अमसुंग प्राइवेट लानमी अमा हाटकी हाइना फोंदोकी इजराइल डिफेंस फोर्स लेबान की लानमी सिंग सिखिबगी मतंगदा थिगटपगी थबक हौखिबगा लोइनना लेबान की लानमी सिंगना तोंगलकपा गाड़ी सिंग अदु इजराइल लानमी न लैरिबा मफम अदुदा जिंगननिंगाई ओइना थौजिलकपदगी नोंबै कापगी थौदोक अदु थोखिबनी हाइरि इजराइल लेबान लेंगाकना हाकथेंगना उंखतनबा लैते अमसुंग सेसफेयर थमनादुना खुद थोकनबा लेपनबगी खोंथांग पाइखटली हाइनसु इजराइल लानमी की माइकेदगी फोंदोरखी लेबान की लानमी नदी थवोंग अदु अतमनना चथरकपनी हाइना इजराइल की लानमीदा मराल सिरखी ꯃꯇꯥꯡꯁꯤꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ
Admission Open National Institute of Electronics and Information Technology NELIT Imphal-gi tongan-tonganba course-singi admission hauchari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA MCA MTech AI and ML MSc IT MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 ni entrance test na June gi tarik 13 ta pangthokani BCA BSc Computer Science BTech AI and ML gi registration tobagi aroiba numit na May tang kunni entrance test na May tarik 13 da pangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free ojagani pijariba QR code asida scan tawraga online registration tawbasu yagani akupa marog gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani